थौबाल डिस्ट्रिक्ट ngasi ayuktagi chatharakliba pung nifu nipan gi general strike yanaba purakpadagi handokre mamang tha September gi tang 30 da Uripok ki Ivotosana High Secondary School manaktagi sakhangdaba singna fakhiba akoijam angaugi langla langjil lengak na puthu haina taksiladuna ngasi JSC na Thobal district ta pung nifu nipan gi general strike kauki adubu JSC ga police ki makok thongba singa wari sanaraba matung kaina thangda yanabadagi khudaktagi khongjang adu handokibani ngasi ayuk anganbadagi hauna Thobal Kaithel gi area da general strike sogatpa sing tholotuna lambi thingki lanai gari khare natana passenger puba gari sing jenakide Thobal Kaithel kanakide amadi Kaithel asigi akoibada leidiba dukan sing thonglonaki ayuk pung mapan lom tarakpada additional SP law and order amadi Thobal police ki OC na luchingba masing yamlaba police team mama laktuna khongjang adu handokna bahaki maduda yanadabadagi police na miyam adu tansinaba khona khibaga loinana lambi gi matai da hoijinduna thamki lambi da lakpa gari sing su police na chathan khibaga loinana pamdaba thodok sing thoktanaba ngak senbagi thabak su chathaki nungthil pung anirom tarakpada miyam adu amuk hanna Thobal Mela ground da thoraktuna yairi poklam khaida National Highway 102 thingki adumakpu police team sing changsilaktuna mahusagum gari chathok chasin tawhanki tungda JSC gi mihut singa district police Thobal gi makok thongba singa unaduna wari sanaba aduda ahan bada yanaba ngamdrabasu kaina thangda phibam kharada yanaba purakpadagi amadi ningol chakau banaksilakpana miyam gi yengduna JSC na khongjang handoknabagi warep laukibani haire